ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯍꯣꯡꯈꯤ꯫ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯀꯣꯏꯊꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯍꯣꯡꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯆꯠꯃꯤꯟꯅꯕ ꯑꯃꯗꯤ ꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯈꯦꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯀꯥꯏꯒꯤ ꯐꯅꯅꯕ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯃꯄꯥ ꯆꯟꯗ꯭ꯔꯃꯣꯍꯟ ꯂꯧ ꯏꯪꯈꯣꯜ ꯌꯥꯝꯅ ꯂꯩꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯂꯣꯌꯥ ꯃꯊꯟꯇꯅꯤ꯫ ꯑꯗꯨꯅ ꯃꯄꯥꯅ ꯃꯥꯕꯨ ꯃꯍꯩ ꯈꯔ ꯇꯝꯍꯜꯂꯒ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯂꯝꯗ ꯆꯪꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯕꯁꯤ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯂꯩꯇꯕꯒꯤ ꯋꯥꯔꯤꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯣꯌꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯂꯣꯌꯥ, ꯅꯈꯣꯏꯅ ꯂꯨꯍꯣꯡꯂꯤꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯨ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯖꯗ꯭ꯔꯤ꯫ ꯏꯃꯥ ꯍꯣꯏꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ꯫ ꯏꯃꯤꯠꯇ ꯏꯁꯨꯒꯗꯣ ꯎꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯅ ꯏꯁꯨ ꯐꯪꯅꯅꯕ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯨꯔꯨꯝꯊꯣꯛꯁꯤ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯅꯣ? ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯍꯦꯛꯇ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯤꯅ ꯁꯦꯜ ꯂꯧꯕ ꯌꯥꯅꯅꯕ ꯇꯧꯁꯤꯟꯅꯔꯤꯅꯤ꯫ ꯃꯗꯨꯗ ꯏꯃꯥ ꯍꯣꯏꯅ ꯊꯥꯖꯕꯤꯔꯨꯔꯅꯨ꯫ ꯏꯕꯨꯡꯉꯣ, ꯃꯤ ꯈꯔꯅ ꯇꯧꯅꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯒꯤ ꯐꯥꯎꯔꯕ ꯃꯥꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ꯫ ꯏꯃꯥ, ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯄꯟꯕꯤꯔꯛꯀꯅꯨ꯫ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯥꯏꯗ ꯈꯔꯁꯨ ꯊꯥꯖꯕ ꯇꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯐꯅꯅꯕꯅꯤ꯫ ꯅꯪꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ꯫ ꯅꯪ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯇ ꯉꯥꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯉꯥꯡꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯊꯧ ꯂꯩꯇꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨ꯫ ꯏꯃꯥꯅ ꯇꯥꯕꯤꯔꯨꯅꯨ꯫ ꯑꯣ, ꯐꯔꯦ꯫ ꯅꯪ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯕꯕꯥꯅ ꯂꯩꯕ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯝꯒꯅꯨ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯅꯤ꯫ ꯅꯣꯡꯃ ꯂꯣꯌꯥꯒ ꯊꯣꯏꯕꯤꯆꯥꯒ ꯀꯩꯊꯦꯜꯗ ꯆꯠꯄ ꯃꯇꯝꯗ ꯊꯣꯏꯕꯤꯆꯥꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯐꯅ ꯀꯨꯏꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ, "ꯊꯣꯏꯕꯤꯆꯥ, ꯅꯪꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ?" "ꯑꯩꯒꯤꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯤꯗ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯥꯟꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯑꯝꯇ ꯂꯩꯇ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ?" "ꯑꯗꯣ ꯐꯔꯦꯁꯦ, ꯃꯥꯏꯅ ꯐꯪꯖꯔꯛꯀꯅꯤ꯫ ꯑꯗꯣ ꯑꯩ ꯊꯕꯛ ꯈꯔ ꯑꯊꯨꯕ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ." "ꯍꯣꯏ, ꯆꯠꯂꯨꯔꯣ." ꯊꯣꯏꯕꯤꯆꯥ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯂꯣꯌꯥꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛꯇ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯌꯥꯏꯐꯅꯕꯇ ꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯤꯒꯤꯗ ꯐꯅꯅꯕ ꯍꯣꯠꯅꯕ ꯃꯤꯅꯤ꯫ ꯃꯥꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯑꯃꯠꯇꯅꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯅꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯂꯤꯡꯖꯦꯜꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯃꯨꯈꯤ ꯀꯧꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯨꯈꯤ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ, ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯆꯣꯞꯆꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯤꯡꯖꯦꯜꯒꯤꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯁꯅꯥꯃꯇꯨꯝ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ, ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯨꯗ ꯉꯥꯎꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯨꯈꯤꯅ ꯂꯤꯡꯖꯦꯜꯕꯨ ꯃꯆꯥ ꯑꯣꯏꯅ ꯈꯟꯕꯤꯔꯝꯗꯦ꯫ ꯂꯤꯡꯖꯦꯜꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯨꯈꯤꯅ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜ ꯇꯣꯝꯄꯣꯛꯇ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯤꯡꯖꯦꯜꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯔꯥꯎꯅ ꯄꯥꯎ ꯑꯃ ꯇꯝꯖꯔꯝꯃꯤ꯫ "ꯇꯥꯃꯣ, ꯑꯩ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ." "ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ?" "ꯀꯔꯝꯕ ꯃꯔꯜ ꯂꯩꯕ ꯀꯅꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯅ ꯍꯥꯏꯔꯛꯄꯒꯤ ꯄꯥꯎꯅꯣ?" "ꯑꯁ, ꯂꯩꯀꯥꯏꯒꯤ ꯋꯥꯒ ꯑꯝꯇ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥꯅꯤ꯫
Imungi karamba nungaiba paun. Ai khangdri nang hairo. Lingjel na mapuroi masi mama oigadaure. Nang na mapa oigadaure haina haijarami. Tompok masu pawa du tabada haraubana khamthenglami. Lingjel, ai kaithel da chatuna achauba nga ama leiruge. Do, imaga isengasu akhoida chak chananaba kauraki. Nang chak insang thongnanaba khara semamuko. Hoi tamo. Tompok na chatuna Mukhiga machanupaga makhoigi yumda chak chara amata chaminanaba hairami. Mukhi chabada khara chopchabanina. Madi chak chanaba hairakpa aduda yamna haraurami. Tompok na kaithel phazaraba achauba nga ama leiduna mayumda puraktuna mana sem saraga thonglami. Mukhi do insang thongba loidringai hairambaga yoraklami. Tompok na manemda hairai. Ima, sana matumdi laktradi kaidaurage. O ibungo, mado ngasai khoi thabak chatluba aduda wamanduna ma lakpa ngamdraba. Ado horen magi insang khara pubikhige. Madi nga thongbase yamna pamjabani. Hoi ma, ado aikhoi puna chaminaradi nungaigadabani. Hoi kona amuk chaminaraga loiri. Nakhoina amu he kauro. Ima khoine soidana lakanida. Icha hoina harau cha kaubabu ima na kaidobagi la oidoino. Hojikte insang thongba loiraduna makhoi punna chaminarami. Mukhi wa ngangbaga sangdaba makhai chaba leplamde. Lingjel na mamagi magul khangbana Mukhi gi chak to yamna haplami. Adubo aduk yamba chak yamado ngaihakta da loisilami. Chak chaba loiraba matungda wari ngaihak sanaramlaga mayumda Mukhi do machanupagi nga thongba pikthana yauraba achauba kolama puraga yamna harauna mayumda hanki. Tompok machagi ni haina maral mathum kharada oirabasu tungshin haunanaba haina thabak yamna kanna sujarami. Adubo makhoigi lama sidadi thabak suningai marang kaina leitabana yamna warami. Aduna magi mamanaba kharaga punduna thangnaba lebakta chatuna thabak sururasi haina hainarami. Aduga wafamasi tompokna mayumda halaktuna lingjelda hairami. Adubo lingjelna mapuroibabu magi fibam asida thadoktuna chatlaningde. Tompok sumagi nupigi khallaga yamna chatninglamde. Mana lingjelda fazana hairami. Lingjel, ayam kuina leirakadaba nate. Sumnatagi numit kharanidani. Mafam asidadi thabak supam leiraktre. Hojik aikhoina ichagini haina iral amata tungsinba ngamdri. Aduna lingjel, ai thabak suba chattaba yadabani. Ado, nang ima hoida, ai halaktri phawbadi makhoigi manakta leiramu. Nangi pugadaba pochai sing hapchinduna thamo. Hayeng aina chatringaida nangbu aina imagi manakta matam khara thambiramona hairage. Tamo, ai yumsida adum lehogi. Imagi manakta chatrabasu yani. Madu yade lingjel. Nangi fibam sida nangna thanda yumsida lehoba ai pamde. Aduna nang matam kharadi imagi manakta leiramu. Lingjel sumapuroibana hairiba wa aduda yarami. Mathangi nongan baga lingjel nangantana chak insang loishinduna mapuroibaga harau chak chaminarami. Tompok na magi nupida yengduna hairai. Lingjel, nang kaishu nungaitaba tawganu. Aina halakpada ichagi firol amadi nangi fi fazaba leirake. Ado, ichagi mamingse ai halaga oina tholagi. Ai yam tuna halakanida. Tamo, kharadi thuna halakbiyu ko. Hoi, ai thuna halakani. Nang wakhal nungaitaba kaishu tawganu. Asumna tompokna lingjelgi mabuk ningu themchinjaduna Mukhigi manakta thambirami. Mukhi mabuk ningda yamna sauninglammi adubu tompokna thabak suba halakpada sel lawba yarani khanduna harau lingjelbu mayumda leihanbirami. Tompokna manemda magi nupibu khara cheksina yengsinbiramu ai yam thuna halakani hairamlaga magi thabak ado mamanaba kharaga chatminakhi. Lingjel mapuroiba chatkibadu ubada khangba ngamdana mamitagi mapita aduna kaplami. Asumna numit asidagi lingjelna mamatongi manakta leirami. Mukhina lingjelbu yamna nungsiramde. Adubu tompoktagi sel lawba yananaba mana lingjelbu matam kharadi luna chana tawbirami. Adubu hawjikti tompokna chatkhiba tha manga suzalaklaba phawbada mayumda halaklamde. Lingjel mapuroibana numit kharanidani hairamlaga hawjik phawba halaktaba asida kari tawraba jano haina pakhatjarami. Mana laikai gi misingda mapuroibagi maramda hangba yaba hangjarami. Adubu tompoki maramda paw amata phanglamde. Lingjel wakhal yamna wajarami. Mana kadaida chattuna mapuroibabu thirugani khanbada yamna wajarami. Asomdana mukhina lingjelbu thina tawrakpa hawraklami. Mana yumgi thaba inkhang pumnamak lingjelda loina tawhallami. Aduga karisu laitaba wa amagidamuk lingjelbu hekta thina phubirami. Mukhi lingjelda hairami.
He lamja sara macha, nang yum asida leibiranu, chapikro. Yum asida nang leibada karisu kanade. Nangonda pizagadauba chak ado hongdongda oina pizabana hena kanai. Napuroiba adusu nangbu pambidaduna thabak suba chakhraga nupi ama thiduna nungaina leiramani. Aduga nangna yum asida hojik phawba namai adu thaduna leiribani ne. Imana aingonda ngangningba chainingba pumnamak chaibiyo. Aduga aigi ipuroiba thabak suba chatkhiba adudadi karisu chaibigano mangonda maral sibigano. O nangise napuroiba kankhalibani ne ibema. Asuk koiraba matam asi phawbada halaktriba sinade nupi thiramani amuk hana halakadaba mande ne. Aduna nang hojima yam thuna nayumda chakro. Asumna lingjelbo mama atombina thina chaibi ngangbi patagi hentoktuna thina phubirami. Magi asigumba tamthiraba mataw asida lingjel khangba yamna warami. Mayumda halasira khallabaso magi mapuroibana mangonda pibiramba paisa khara duso manaw nupana yu thakpada khara laukhiba. Mamana khara lausinkiba tawbana hojikti makhutta sel amata leiramde. Mana mayumda hallaga kari chagani. Aduna machagi khanduna awaba kaya khangduna mama phattabigi manakta awaba chaina kaya khangduna leirami. Hojikti lingjel tha mapum phajilagre. Macha unadawgi tawrami. Adubu mama phattabina nonganbadagi make semduna chatkre. Lingjel masa ado tawfam khanglamde. Magi matawadu ubada thangnabada leiba mane amana khangbadagi makhoi nupi khara kauduna lingjelbu angang unabirami. Lingjelgi macha nupa ama yamna nungsiba ama phangjarami. Angang ado tompok yamna malami. Lingjelna macha adubu uraga tompokpu yamna ningsinglaklami. Macha adubu konduna kapanatana karisu upai leite. Mukhina lingjelgi machabu uraga henna sauningba helami. Masidagi mana lingjelbu mangak sampaiduna mayumdagi tanthokpirami. Lingjel macha adubu pamduna mapuroibana thamlamba yum aduda chatlami. Yum adubu ubada mapuroiba leiraboi ningjarami. Magi awaba singasi lekaigi mina ubada yamna nungaijaramde. Makhoina lingjelgini haiduna moina ngamjaba cheng ensang napi khara thinbiraklami. Adubu kayam kuinadi makhoina mama machagini haina thinbirakini. Matam khara thilamlaba matungda hojikti kana amatana mama machagi damak thawa sabiramde. Lingjel masigumba phibam soklaba matawa seda machabu karamna chawnanaba yokani khanbada yamna wajarami. Nong mamana macha asibu phajana fi amada yomduna mina yamna toina ising sokpa lakpa guha amagi manakta thamduna mana machi amada lumduna yenglaga leirami. Matam maduda thoibicha mamita macha amata uba phangdaba adugi wakhal yamna nungaitana ising sokpa laklami. Mana guha adugi manakta fina yomduna karigumba ama leibudu urami. Mana asum changsinduna yengluba matamda angang ama oiramba aduda mana angang adubu laukhatuna konbirami. Mana guha adugi manakta kana leibanu haina koyeng yengjarami. Adubu kana amatadi leiba uramde. Masidagi mana angang adubu ubada yamna nungsiba phawrami. Mana angang adubu puduna mayumda yamna harauna chatkhi. Lingjel machabu thoibichana pukhiba aduda kharadi wakhalda machabu nungaiba imungi macha oikhrani khanbada haraujarami. Adubu amuk magi punsi asi macha leitrabada hinglubagi kari kanari haina khallami. Thoibichana angang adubu mayumda purakpaduda loyana uraduna kadaidagi angang no haina hanglami. Thoibichana wari pumnamak liduna khanghallami. Loya angang adubu ubada yamna nungsiba phawrami. Makhoi anigi awabasi Isorna ubibadagi Isorna pirakpani khanjarami. Makhoi anina angang asigi mama mapa sakna yokpirami. Angang adubu mimangda makhoigi apokpa macha oina uhallami. Leikagi miyam kauduna machagi chawraba chaklena masilami. Miyamnasu angang adubu aphaba mangol pinabirami. Lingjelna masi pumnamak uzabada yamna penjarami. Machana nungaiba imungda laikhrabanina machagi awad apa amata leiraroi khanbada madi sikhrabasu yare haina khanjarami. Loya amadi thoibichana macha nupa adugi mamingbu yamna nungsina lanchenba haina thonbirami. Loyagi mama mapana masu phangjaba asida yamna penjarami. Makhoina masubu laikai mamangda puthokduna mai pakna masugi phajaraba
ꯃꯐꯤ ꯃꯔꯣꯜ ꯀꯌꯥ ꯑꯃ ꯂꯩꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯒꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯃꯐꯤ ꯃꯔꯣꯜ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯒꯤ ꯐꯖꯔꯕ ꯃꯐꯤ ꯃꯔꯣꯜ ꯀꯌꯥ ꯂꯩꯗꯨꯅ ꯍꯜꯂꯛꯄꯗ ꯂꯤꯡꯖꯦꯜꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝꯅ ꯃꯐꯤ ꯃꯔꯣꯜ ꯑꯃꯣꯠꯄ ꯑꯃ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯤꯡꯖꯦꯜꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯃꯆꯥꯕꯨ ꯁꯦꯟꯅꯍꯟꯅꯕ ꯊꯝꯂꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯤꯡꯖꯦꯜ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯆꯥꯕꯨ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯨꯔꯕꯗꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯤꯡꯖꯦꯜꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯒ ꯂꯣꯌꯥꯒꯗꯤ ꯅꯣꯡꯉꯥꯟꯕꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯆꯤꯟꯕꯅ ꯊꯕꯛ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯆꯥꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯃꯤꯟꯅꯕ ꯑꯁꯤꯅ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯕꯤꯆꯥꯅ ꯂꯤꯡꯖꯦꯜꯗ ꯍꯥꯏꯔꯝꯃꯤ, "ꯂꯤꯡꯖꯦꯜ, ꯅꯪ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏ ꯐꯔꯤꯅꯤ꯫ ꯏꯆꯥꯁꯤꯕꯨ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯦꯟꯅꯕꯗ ꯅꯪꯁꯨ ꯋꯥꯖꯔꯕꯅꯤ꯫ ꯑꯩꯅ ꯁꯪꯕ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯄꯣꯊꯥꯕ ꯌꯥꯕ." "ꯋꯥꯗꯦꯗ, ꯑꯩꯗꯤ ꯑꯕꯨꯡꯉꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ꯫ ꯑꯩꯅ ꯉꯝꯕꯤꯕ ꯃꯈꯩꯗꯤ ꯑꯗꯨꯝ ꯁꯦꯟꯅꯒꯦ." "ꯑꯗꯣ ꯂꯤꯡꯖꯦꯜ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯒꯗꯤ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯥ?" "ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯔ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯝꯇ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ?" "ꯆꯨꯝꯃꯤ꯫ ꯆꯠꯃꯤꯟꯅꯈꯤꯕ ꯃꯈꯣꯏ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯄꯥꯎꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯇꯥꯔꯝꯂꯣꯏ꯫ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤꯕꯅꯤ." "ꯂꯤꯡꯖꯦꯜ, ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯌꯨꯝꯁꯤꯁꯨ ꯅꯪꯒꯤ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯇꯣꯝꯄꯣꯛꯇꯣ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯣ ꯂꯤꯡꯖꯦꯜ, ꯅꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈꯤ ꯍꯥꯏ, ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ?" ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯃꯥ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯖꯅ ꯄꯤꯖ ꯄꯤꯊꯛ ꯉꯝꯗꯕꯗꯒꯤ ꯏꯆꯥꯗꯨ ꯁꯤꯈ꯭ꯔꯦ." "ꯍꯥ? ꯑꯉꯥꯡ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ? ꯑꯩꯈꯣꯏꯒ ꯅꯪꯒ ꯈꯔ ꯉꯟꯅ ꯊꯦꯡꯅꯔꯝꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯀꯟꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦꯁꯦ, ꯅꯪ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯅ ꯂꯤꯡꯖꯦꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯤꯡꯖꯦꯜꯒꯤ ꯃꯕꯨꯛꯆꯦꯜ ꯈꯪꯕꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯤꯡꯖꯦꯜꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯣꯌꯥꯒꯤ ꯃꯃꯥꯅ ꯂꯣꯌꯥꯒ ꯊꯣꯏꯕꯤꯆꯥꯒꯗ ꯍꯥꯏꯔꯝꯃꯤ, "ꯂꯣꯌꯥ, ꯅꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦꯀꯣ." "ꯏꯃꯥ, ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕ ꯀꯔꯤ ꯇꯧꯔꯒꯦ? ꯏꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯨꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯊꯝꯕ ꯄꯥꯝꯗꯦ." "ꯏꯃꯥ, ꯃꯨꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯂꯤꯡꯖꯦꯜꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯏꯆꯥ ꯑꯁꯤꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯃꯥꯅ ꯇꯧꯕꯤꯔꯤꯕꯅꯤ꯫ ꯏꯃꯥ ꯍꯣꯏꯅꯅꯦ ꯌꯨꯝꯁꯤꯗ ꯂꯩꯇꯕꯗꯒꯤ ꯈꯪꯗꯕꯅꯤ꯫ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯃꯤꯕꯨ ꯍꯦꯛꯇ ꯐꯩ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯃꯈꯣꯏ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜ ꯐꯖꯅ ꯈꯪꯏ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯀꯌꯥ ꯃꯕꯨꯛꯆꯦꯜ ꯁꯦꯡꯂꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯃꯥ, ꯂꯤꯡꯖꯦꯜꯁꯦ ꯃꯈꯣꯏ ꯃꯃꯥꯗꯣꯟꯒꯤ ꯂꯝꯆꯠ ꯂꯧꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯥꯗꯤ ꯌꯥꯝ ꯐꯕ ꯅꯨꯄꯤꯅꯤ꯫ ꯏꯃꯥꯅ ꯂꯤꯡꯖꯦꯜꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯌꯥꯝ ꯂꯥꯟꯒꯅꯤ." "ꯐꯔꯦ ꯐꯔꯦ, ꯑꯩꯈꯣꯏꯅꯦ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕ ꯑꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯏ ꯅꯁꯥꯅ ꯗꯥꯏꯇ ꯂꯧꯖꯧꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯂꯤꯡꯖꯦꯜꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯗ ꯍꯥꯏꯔꯝꯃꯤ, "ꯊꯣꯏꯕꯤꯆꯥ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ." "ꯂꯤꯡꯖꯦꯜ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯅꯦ ꯍꯥꯟꯅꯗꯒꯤ ꯈꯣꯜ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯅꯤ꯫ ꯃꯥꯗꯤ ꯅꯍꯥꯟꯈꯣꯏ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯍꯧꯗꯕꯒꯤ ꯈꯪꯗꯗꯨꯅ ꯍꯥꯏꯖꯔꯤꯅꯤ꯫ ꯃꯥꯒꯤ ꯋꯥꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯗꯤ ꯅꯪ ꯎꯗꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤ꯫ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯆꯥ ꯑꯁꯤꯒꯤꯗꯤ ꯅꯪꯅ ꯈꯔ ꯈꯟꯕꯤꯌꯨ." ꯂꯤꯡꯖꯦꯜ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯟꯆꯦꯟꯕ ꯆꯠꯄ ꯉꯝꯂꯛꯂꯦ, ꯃꯔꯣꯟ ꯊꯣꯔꯛꯂꯦ꯫ ꯂꯟꯆꯦꯟꯕꯅ ꯑꯍꯥꯟꯕ ꯃꯔꯣꯟ ꯊꯣꯔꯛꯄꯗ ꯊꯣꯏꯕꯤꯆꯥꯗ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯆꯥꯅ ꯑꯍꯥꯟꯕ ꯃꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯠꯇꯗꯤ
ꯊꯣꯏꯕꯤꯆꯥꯗꯨ ꯃꯃꯥ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯂꯟꯆꯦꯟꯕ ꯍꯧꯖꯤꯛꯇꯤ ꯃꯔꯣꯟ ꯐꯖꯅ ꯊꯣꯛꯂꯦ, ꯂꯣꯌꯥꯗ ꯕꯕꯥ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯗꯅ ꯃꯃꯥ ꯀꯧꯔꯝꯃꯤ꯫ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯑꯁꯦꯡꯕ ꯑꯣꯏꯔꯤꯕ ꯂꯤꯡꯖꯦꯜꯗꯅ ꯅꯦꯅꯦ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯅ ꯂꯤꯡꯖꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯣꯌꯥꯒ ꯊꯣꯏꯕꯤꯆꯥꯒꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯔꯛꯄꯗꯒꯤ ꯆꯥꯕ ꯆꯠꯀꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯅ ꯂꯤꯡꯖꯦꯜ ꯄꯨꯅꯅꯕ ꯍꯥꯏꯅ ꯇꯧꯕꯗ ꯃꯅꯦꯝꯅ ꯂꯤꯡꯖꯦꯜꯕꯨ ꯄꯨꯕ ꯌꯥꯔꯝꯗꯦ꯫ ꯂꯣꯌꯥꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯅꯪꯅ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯤꯡꯖꯦꯜꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯠꯄꯗ ꯄꯨꯕ ꯌꯥꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯅꯣꯏ ꯈꯔꯗꯤ ꯋꯥꯈꯜ ꯇꯥꯕ ꯐꯩ." ꯂꯤꯡꯖꯦꯜꯅ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯍꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯅ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯁꯨ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯆꯤꯡꯗꯝꯃꯤ, ꯑꯗꯨꯕꯨ ꯂꯤꯡꯖꯦꯜꯅ ꯃꯆꯥꯕꯨ ꯐꯖꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯆꯠꯍꯜꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯂꯟꯆꯦꯟꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯔꯥ ꯈꯟꯖꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯁꯤꯔꯥ? ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯤꯡꯂꯨꯕꯗ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯃꯤ ꯑꯃꯠꯇ ꯂꯩꯅꯗꯕ ꯀꯨꯏꯕꯒꯤ ꯌꯥꯝꯅ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯡꯗꯣꯛꯆꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯂꯣꯌꯥ ꯍꯣꯏ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯟꯆꯦꯟꯕ ꯃꯄꯥꯟꯗꯒꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯃꯆꯥꯕꯨ ꯄꯝꯈꯠꯇꯨꯅ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜꯒ ꯂꯟꯆꯦꯟꯕꯒꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯃꯇꯧ ꯑꯁꯤ ꯃꯨꯈꯤꯅ ꯎꯔꯝꯃꯤ꯫ ꯃꯨꯈꯤ ꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ, "ꯑꯣ, ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯩꯅ ꯃꯥꯕꯨ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯎꯈꯤꯗ꯭ꯔꯦ꯫ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯃꯤꯒꯤ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯏꯔꯦ꯫ ꯈꯪꯒꯅꯤ, ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯅꯪꯗ ꯂꯥꯛꯅꯔꯒꯦ꯫ ꯃꯨꯈꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦ." ꯃꯨꯈꯤꯅ ꯂꯣꯌꯥꯒꯤ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯤꯡꯖꯦꯜꯒꯤ ꯃꯔꯝꯗ ꯑꯔꯥꯟꯕ ꯀꯌꯥ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯂꯣꯌꯥꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯅꯣꯏꯅꯗꯤ ꯑꯩꯅ ꯂꯤꯡꯖꯦꯜꯕꯨ ꯊꯤꯅ ꯇꯧꯋꯦꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯑꯄꯣꯛꯄ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯃ, ꯅꯣꯏꯁꯨ ꯇꯥꯔꯝꯃꯅꯤ ꯂꯤꯡꯖꯦꯜꯒꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕ." "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏꯁꯨ ꯂꯤꯡꯖꯦꯜꯒꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯂꯤꯡꯖꯦꯜꯅꯗꯤ ꯅꯥꯕꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏ." "ꯏꯁ, ꯀꯗꯥꯏꯗꯒꯤ ꯅꯥꯕꯗꯒꯤ ꯁꯤꯕꯅꯣ? ꯁꯤꯕ ꯅꯠꯇꯦ ꯕꯦꯝꯃ, ꯑꯩꯗꯤ ꯍꯥꯏꯒꯗꯕ ꯐꯥꯎꯕ ꯀꯤꯕꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯃꯈꯨꯠꯃꯛꯅ ꯍꯥꯠꯂꯤꯕꯅꯤ." "ꯀꯔꯤꯅꯣ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯗꯨꯕꯨ ꯑꯆꯨꯝꯕꯔꯣ? ꯂꯤꯡꯖꯦꯜꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯁꯦ ꯅꯣꯡꯃꯇ ꯐꯠꯇꯕ ꯊꯕꯛꯁꯨ ꯇꯧꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯃꯆꯥꯕꯨ ꯍꯥꯠꯇꯣꯏꯅꯣ?" "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯑꯩꯕꯨꯁꯨ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯤꯕꯅꯤ, ꯃꯥꯒꯤ ꯃꯔꯝꯗ ꯈꯔ ꯉꯥꯡꯂꯨꯕꯒꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥꯅ ꯅꯣꯏꯗ ꯍꯥꯏꯒꯗꯕꯗꯤ ꯂꯤꯡꯖꯦꯜ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯤ ꯍꯥꯠꯄ ꯉꯝꯕ, ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯏꯟꯗꯣꯝꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯅꯣꯏ ꯅꯆꯥꯕꯨꯗꯤ ꯈꯔ ꯁꯦꯟꯅꯧꯀꯣ." ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯨꯈꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯏ ꯃꯆꯥꯕꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯣꯌꯥꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯌꯦꯡꯉꯨ, ꯏꯁꯨ ꯑꯁꯤ ꯁꯣꯛꯂꯤꯕ ꯑꯁꯤ ꯎꯔꯕ꯭ꯔꯥ? ꯂꯤꯡꯖꯦꯜ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯁꯨ ꯑꯁꯦ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯐꯠꯇꯕ ꯇꯥꯅꯤ ꯍꯥꯏꯅ." ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯅ ꯃꯆꯥꯕꯨ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯁꯥꯏ ꯃꯨꯈꯤꯅ ꯑꯔꯥꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯛꯄꯒꯤ ꯂꯤꯡꯖꯦꯜꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯃꯆꯥꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ
ꯂꯤꯡꯖꯦꯜꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯂꯤꯡꯖꯦꯜꯅ ꯃꯅꯤꯡꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯂꯟꯆꯦꯟꯕꯗꯨ ꯃꯕꯣꯛꯀ ꯂꯩꯃꯤꯟꯅꯍꯧꯕꯅꯤ꯫ ꯃꯗꯨꯗ ꯇꯨꯁꯤꯟꯗꯨꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯤꯡꯖꯦꯜꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯜꯂꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯤꯡꯖꯦꯜ ꯃꯄꯨꯔꯣꯏꯕꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯌꯨꯝ ꯑꯁꯤꯗ ꯃꯊꯟꯇ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯎꯁꯤꯠꯄꯤꯔꯝꯗꯦ꯫ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡꯗ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯒꯤ ꯃꯆꯥ ꯂꯟꯆꯦꯟꯕꯕꯨ ꯌꯥꯝꯅ ꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯐꯤꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯅꯤꯡꯃꯟꯕꯗꯒꯤ ꯂꯣꯌꯥꯒꯤ ꯊꯣꯡꯒꯥꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯆꯦꯞꯊ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯗꯤ ꯎꯕ ꯐꯪꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯎꯔꯛꯇ꯭ꯔꯕ ꯑꯁꯤꯗ ꯅꯣꯡꯃ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯄꯥꯟꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯀꯤ ꯈꯣꯟꯖꯦꯜꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯄꯨꯔꯣꯏꯕꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯜꯂꯝꯃꯤ꯫ ꯃꯥꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯖꯔꯝꯃꯤ, "ꯅꯍꯥꯟꯈꯩ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯑꯩ ꯇꯥꯃꯣ ꯂꯩꯇꯕꯗ ꯌꯥꯝ ꯋꯥꯔꯦ." ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯉꯝꯈꯤꯗꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯤꯡꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯄꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯈꯔꯅ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯩꯁꯨꯝꯁꯪꯗ ꯐꯥꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯣꯏꯒꯤ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯃꯣꯏꯅ ꯂꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯉꯔꯥꯡ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ "ꯂꯤꯡꯖꯦꯜ, ꯑꯩꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯉꯝꯍꯧꯗꯕꯒꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ." ꯂꯤꯡꯖꯦꯜ ꯃꯄꯨꯔꯣꯏꯕꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯥꯅ ꯑꯔꯩꯕ ꯆꯦꯡ ꯈꯔ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯂꯤꯡꯖꯦꯜꯗ ꯍꯪꯂꯝꯃꯤ, "ꯂꯤꯡꯖꯦꯜ, ꯀꯗꯥꯏ? ꯑꯩꯒꯤ ꯏꯆꯥꯗꯤ? ꯏꯆꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ, ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ." ꯂꯤꯡꯖꯦꯜ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯅ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯃꯤꯅꯝꯗꯨꯅ ꯃꯆꯥ ꯑꯗꯨ ꯁꯤꯅ ꯄꯣꯛꯂꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯆꯥꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯇꯣꯝꯄꯣꯛ ꯍꯜꯂꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯇꯣꯝꯄꯣꯛꯀ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯇꯣꯝꯄꯣꯛꯀꯤ ꯑꯋꯥꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯒꯤ ꯃꯤ ꯄꯨꯅꯅꯕ ꯁꯟ ꯒꯥꯔꯤ ꯑꯃ ꯄꯤꯕꯤꯗꯨꯅ ꯇꯣꯝꯄꯣꯛꯅ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛꯀꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯐꯖꯅ ꯁꯦꯝꯖꯤꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯂꯣꯌꯥꯒꯤ ꯄꯣꯠ ꯈꯔ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯊꯥꯡꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯆꯦꯟꯕꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯀꯤ ꯊꯃꯣꯏꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯤꯡꯖꯦꯜꯗ ꯉꯁꯥꯏ ꯃꯥꯅ ꯂꯣꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯛꯏ, ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯁꯤꯔ ꯈꯜꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯕꯨ ꯃꯥꯅ ꯌꯥꯝꯅ ꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯂꯤꯡꯖꯦꯜꯗ ꯍꯪꯂꯝꯃꯤ, "ꯂꯤꯡꯖꯦꯜ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯎꯪꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗ ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯔꯤ ꯂꯩ? ꯍꯥꯏꯌꯨ, ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ." "ꯇꯥꯃꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ." "ꯅꯠꯇꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯂꯤꯡꯖꯦꯜ, ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯔꯣꯠꯄ ꯑꯃ ꯂꯩꯇꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨ." "ꯑꯩꯅ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯝꯕ ꯑꯃ ꯇꯧꯔꯨꯔꯦ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯖꯔꯒꯦ." ꯂꯤꯡꯖꯦꯜꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯂꯟꯆꯦꯟꯕ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯃꯁꯥ ꯑꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯂꯤꯡꯖꯦꯜ, ꯃꯁꯤꯒꯤ ꯋꯥꯁꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕꯅꯣ? ꯑꯩ ꯅꯪꯕꯨ ꯁꯥꯎꯗꯦ꯫ ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ
ꯏꯆꯥꯒꯤ ꯐꯅꯅꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯑꯩ ꯂꯥꯛꯏ ꯏꯆꯥꯕꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯂꯧꯔꯨꯅꯤ ꯇꯥꯃꯣ ꯉꯥꯏꯕꯤꯈꯨꯑꯣ ꯇꯥꯃꯣꯅ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯕꯁꯨ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯄꯤꯔꯛꯑꯔꯣꯏ ꯀꯔꯤꯒꯤ ꯄꯤꯔꯛꯑꯣꯏꯗꯣꯏꯅꯣ ꯍꯣꯏ ꯃꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯏꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯒꯤ ꯃꯄꯥ ꯑꯩꯅ ꯐꯖꯅ ꯍꯥꯏꯒꯅꯤ ꯃꯄꯥ ꯃꯃꯥ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯇꯅ ꯏꯆꯥꯅ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯂꯤꯡꯖꯦꯜ ꯑꯩ ꯏꯆꯥ ꯂꯧꯔꯨꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯏꯆꯥꯒꯤ ꯃꯃꯤꯠꯇ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯒꯤꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯁꯦꯠꯇꯣꯛꯇꯨꯅ ꯄꯨꯔꯛꯄꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯃꯗꯣ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯈꯪꯍꯟꯒꯅꯤ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯏꯆꯥ ꯂꯟꯆꯦꯟꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯂꯧꯔꯨꯅꯤ ꯂꯤꯡꯖꯦꯜꯅ ꯐꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯕꯁꯨ ꯇꯣꯝꯄꯣꯛꯅ ꯌꯥꯔꯝꯗꯦ ꯃꯥꯅ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯇꯣꯝꯄꯣꯛꯅ ꯂꯣꯌꯥꯒꯤ ꯌꯨꯝꯗ ꯆꯪꯕꯗ ꯂꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯁꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯇꯥꯟꯖꯥ ꯑꯣꯏꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯂꯤꯗꯨꯅ ꯐꯖꯅ ꯃꯆꯥꯕꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯔꯝꯗꯦ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯅ ꯁꯤꯜꯂꯨꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯛꯄ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯇꯣꯝꯄꯣꯛꯄꯨ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯀꯧꯗꯨꯅ ꯅꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯍꯟꯈꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯥꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯀꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯅꯅꯕ ꯁꯤꯜꯂꯝꯃꯤ ꯃꯌꯥꯝꯅꯁꯨ ꯇꯣꯝꯄꯣꯛꯀꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯖꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯣꯌꯥꯒ ꯊꯣꯏꯕꯤꯆꯥꯒꯗ ꯍꯪꯂꯝꯃꯤ ꯂꯣꯌꯥ ꯍꯧꯖꯤꯛ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯂꯟꯆꯦꯟꯕ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯔꯥ ꯂꯣꯌꯥꯅ ꯃꯈꯥ ꯇꯥꯅ ꯃꯃꯥ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯒ ꯍꯌꯦꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒ ꯋꯥ ꯈꯟꯅꯅꯕꯒꯤ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯤ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯊꯣꯏꯕꯤꯆꯥ ꯃꯆꯥ ꯂꯟꯆꯦꯟꯕꯕꯨ ꯃꯃꯥ ꯃꯄꯥ ꯑꯁꯦꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯗꯔꯥ ꯈꯟꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ ꯂꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯣꯌꯥ ꯍꯌꯦꯡ ꯃꯣꯏꯅ ꯂꯥꯛꯎ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯨꯕꯨ ꯃꯨꯟꯅꯅꯕꯅꯤ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯒꯤ ꯏꯁꯨ ꯂꯟꯆꯦꯟꯕꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯑꯍꯥꯟꯕ ꯎꯖꯕ ꯏꯁꯨꯅꯤ ꯃꯁꯦ ꯑꯩꯒꯤ ꯏꯁꯨ ꯑꯁꯦꯡꯕꯅꯤ ꯑꯗꯨꯅ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯧꯔꯒ ꯏꯁꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯅꯕ ꯇꯧꯁꯤ ꯂꯣꯌꯥꯒꯤ ꯃꯃꯥꯁꯨ ꯃꯁꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯕꯣꯕꯣꯛꯀꯤ ꯂꯟꯆꯦꯟꯕ ꯅꯪꯕꯨ ꯕꯣꯕꯣꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯕ꯭ꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯗꯨꯅ ꯂꯣꯌꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯅ ꯂꯟꯆꯦꯟꯕꯕꯨ ꯄꯝꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯀ ꯂꯤꯡꯖꯦꯜꯒꯁꯨ ꯃꯈꯣꯏꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯀꯌꯥ ꯈꯟꯅꯔꯝꯃꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯈꯟꯅꯔꯛꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯟꯆꯦꯟꯕꯕꯨ ꯃꯥꯕꯨ ꯄꯣꯛꯄꯤꯔꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯋꯥꯔꯦꯞ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯆꯥ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯂꯣꯌꯥꯒꯤ ꯃꯃꯥꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯝꯃꯤ ꯇꯣꯝꯄꯣꯛ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯄꯤꯒꯦ ꯑꯩꯒꯤ ꯏꯁꯨ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯝꯃꯨ ꯇꯣꯝꯄꯣꯛꯅ ꯃꯈꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ ꯇꯣꯝꯄꯣꯛꯅ ꯂꯟꯆꯦꯟꯕꯕꯨ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯅ ꯊꯣꯏꯕꯤꯆꯥꯗ ꯌꯦꯡꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ ꯂꯤꯡꯖꯦꯜꯅ ꯃꯆꯥꯕꯨ ꯄꯝꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯔꯝꯃꯤ ꯇꯣꯝꯄꯣꯛꯀ ꯂꯤꯡꯖꯦꯜꯒꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯅ ꯃꯈꯣꯏꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥ ꯕꯕꯥꯗꯤ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯅ ꯂꯣꯌꯥꯒ ꯊꯣꯏꯕꯤꯆꯥꯒꯗ ꯊꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯂꯟꯆꯦꯟꯕꯅ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤ ꯊꯣꯏꯕꯤꯆꯥꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯆꯥꯕꯨ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯂꯣꯌꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯣꯌꯥ ꯏꯆꯥꯁꯤꯅ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗꯒꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯄꯨꯔꯕꯁꯨ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯤꯕ ꯅꯈꯣꯏꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯩ ꯑꯉꯥꯎꯕ ꯑꯣꯜꯂꯨꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯈꯣꯏꯅ ꯏꯆꯥ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥꯒ ꯇꯣꯝꯄꯣꯛꯀ ꯀꯣꯟꯅꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯇꯣꯝꯄꯣꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯌꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯨꯔꯅꯤ ꯍꯥꯏꯗꯨꯅ
ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯔꯝꯂꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫